ꯑꯕꯦꯝꯃꯒꯤ ꯃꯣꯔꯅꯤꯡ ꯕ꯭ꯔꯦꯛꯐꯥꯁ ꯄꯄꯥꯌꯥ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯄ ꯍꯥꯎꯏꯀꯣ ꯍꯥꯎꯏꯀꯣ ꯍꯔꯥꯎꯔꯤꯖꯣ ꯑꯗꯣ ꯍꯟꯗꯛ ꯑꯩꯅ ꯅꯨꯃꯤꯠ 2 ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯦꯗꯅ ꯑꯗꯨ ꯑꯩ ꯊꯕꯛ ꯆꯤꯟꯕꯩ ꯀꯩꯝ ꯅꯠꯇꯦꯕ ꯍꯟꯗꯛꯁꯦ ꯇꯟꯕꯁꯦ ꯌꯥꯝ ꯍꯦꯟꯖꯜꯂꯦꯕꯀꯣ ꯑꯕꯦꯝꯃꯒ ꯑꯍꯤꯡ ꯇꯨꯝꯕꯁꯤꯃ ꯑꯗꯨꯝ ꯐꯖꯅ ꯇꯨꯝ ꯐꯪꯗ꯭ꯔꯦꯀꯣ ꯑꯕꯦꯝꯃꯅ ꯑꯗꯨꯝ ꯍꯧꯒꯠꯄꯅꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯍꯧꯁꯤꯕꯨ ꯑꯃꯨꯛ ꯊꯦꯡꯅ ꯍꯧꯒꯠꯂꯦꯅ ꯊꯦꯡꯅ ꯍꯧꯒꯠꯄꯗꯒꯤ ꯑꯃꯨꯛ ꯇꯟꯗꯅ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯝꯇ ꯇꯧꯗ꯭ꯔꯦꯕ ꯍꯧꯒꯠꯄꯒ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯑꯩ ꯊꯕꯛ ꯁꯥꯏꯠꯇ ꯆꯠꯇꯧꯕ ꯆꯠꯂ ꯑꯗꯨꯃꯥꯏꯅ ꯈꯛ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯇꯟꯖꯟꯕ ꯍꯦꯟꯖꯜꯂꯦ ꯀꯔꯤꯝ ꯇꯧꯅꯤꯡꯕ ꯐꯥꯎꯗꯦꯕ ꯑꯗꯨꯅꯅꯦꯕ ꯍꯟꯗꯛ ꯑꯩꯅ ꯅꯨꯃꯤꯠ 2 ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤꯁꯦ ꯑꯗꯣ ꯉꯁꯤꯗꯒꯤ ꯃꯣꯏꯅ ꯑꯅꯧꯕ ꯀꯩꯅꯣꯝꯃ ꯍꯧꯒꯦꯅꯀꯣ ꯅꯍꯥꯟꯈꯩꯒꯤ ꯄꯦꯇꯔꯟꯁꯤꯡ ꯑꯩ ꯇꯨꯝꯕꯒꯤ ꯄꯦꯇꯔꯟ ꯃꯌꯥꯝꯗꯣ ꯊꯨꯒꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯩꯅ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯅꯧꯕ ꯑꯌꯨꯛꯇ 10 to 15 ꯃꯤꯅꯤꯠꯀꯨꯝꯕ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯅ ꯁ꯭ꯇ꯭ꯔꯦꯆꯤꯡꯒꯨꯝꯕ ꯈꯔ ꯇꯧꯕ ꯍꯧꯔꯦꯕ ꯀꯦꯃꯦꯔꯥ ꯊꯥꯡꯖꯜꯂꯛꯄꯁꯦ ꯅꯣꯛꯀꯅꯤ ꯈꯪꯕꯒ ꯀꯦꯃꯦꯔꯥ ꯊꯥꯡꯖꯜꯂꯗꯤ ꯅꯣꯛꯀꯅꯤ ꯈꯪꯕ ꯃꯥꯜꯂꯦꯕ ꯃꯥ ꯀꯦꯃꯦꯔꯥ ꯊꯥꯡꯖꯜꯂꯗꯤ ꯑꯩ ꯑꯁꯣꯝ ꯀꯦꯃꯦꯔꯥꯁꯨ ꯌꯦꯡꯉꯦ ꯇꯩ ꯑꯕꯦꯝꯃ ꯃꯃꯥꯒ ꯂꯩꯍꯧꯔꯣꯀꯣ ꯄꯄꯥ ꯑꯃꯨꯛ ꯊꯕꯛ ꯆꯠꯂꯨꯒꯦ ꯁꯤꯗꯩ ꯑꯣꯟꯊꯗꯅꯕꯅꯦ ꯁꯤꯒꯤ ꯃꯤꯒꯤ ꯁꯦꯐꯇꯤ ꯒꯥꯔꯗ ꯃꯌꯥꯝ ꯌꯥꯎꯔꯤꯁꯦ ꯂꯣꯏ ꯐꯥꯖꯤꯟꯁꯤꯁꯦ ꯅꯍꯥꯟꯈꯩꯗꯤ ꯁꯤ ꯐꯥꯗꯕ ꯑꯗꯨꯅ ꯅꯪ ꯄꯥꯏꯊꯔꯛꯄꯀꯣ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯂꯧꯊꯣꯛꯄꯩꯗ ꯌꯦꯡꯉꯣ yengise masa diam dia yengise oh betul kai lo ko ye ma je khali je ꯑꯩꯈꯣꯏ ꯃꯤꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯇꯟꯕꯅ ꯉꯝꯍꯟꯒꯅꯨ ꯑꯇꯟꯕꯁꯤꯅ ꯉꯝꯃꯒꯗꯤ ꯄꯨꯟꯁꯤꯗ ꯇꯧꯒꯦ ꯈꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏꯅ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛ ꯑꯇꯟꯕꯅ ꯉꯝꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯄꯨꯔꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯦ ꯑꯗꯣ ꯇꯟꯕꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯃꯅꯦꯕ ꯇꯜꯂꯒ ꯇꯟꯁꯤꯜꯂꯒ ꯀꯔꯤꯝ ꯇꯧꯗꯕꯤꯗ ꯂꯩꯕꯁꯦ ꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤꯀꯣ ꯇꯜꯂ ꯂꯩꯕ ꯃꯤꯈꯩꯅ ꯈꯪꯅꯦꯕ ꯑꯩꯁꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯅꯨꯃꯤꯠ 2-3 ꯁꯨꯖꯜꯂꯛꯑꯀꯥꯟꯗꯗꯤ ꯏꯁꯥꯁꯦ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯑꯦꯕ 이남 남선바 ꯑꯗꯒꯤꯗꯤ 액티브 ꯑꯣꯏꯗꯕꯗꯣ 이샤제 ꯈꯔ 나ꯕꯩ 타입ꯗ ꯐꯥꯎꯒꯠꯂꯦꯕ ꯁꯨꯝ ꯇꯟꯖꯜꯂ ꯂꯩꯕꯗꯩ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯁꯤ ꯑꯃꯔꯣꯝꯗꯗꯤ ꯐꯠꯇꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯃꯔꯣꯝꯗꯗꯤ ꯐꯠꯇꯦ ꯑꯗꯣ ꯉꯁꯤꯗꯒꯤ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯁꯤꯅ ꯇꯟꯗꯕꯁꯦ ꯀꯃꯥꯏꯅ ꯇꯜꯂꯣꯏꯗꯒꯦ ꯍꯥꯏꯕꯗꯨꯅꯦ ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯗꯣꯏꯁꯦ ꯇꯟꯗꯅ ꯀꯃꯥꯏꯅ ꯂꯩꯒꯗꯒꯦꯅ ꯑꯗꯣ ꯑꯩ ꯉꯁꯤ ꯍꯧꯒꯠꯂꯛꯄꯗ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯇꯧꯔꯤꯁꯦ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯦ ꯇꯨꯝ ꯍꯦꯛ ꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯐꯃꯨꯡꯗ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯑꯗꯨꯝ ꯂꯩꯕꯁꯦ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯇꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕ ꯑꯩ ꯅꯣꯇꯤꯁ ꯇꯧꯔꯤꯅꯦꯕ ꯉꯁꯤ ꯑꯩꯅ ꯍꯧꯒꯠꯀꯥꯟꯗ ꯃꯤꯠ ꯁꯛ ꯄꯥꯡꯊꯣꯛꯄꯒ ꯐꯃꯨꯡꯗꯩ ꯍꯧꯒꯠꯂꯦ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯅꯦꯆꯔ ꯀꯣꯜ ꯃꯌꯥꯝ ꯔꯦꯁꯄꯣꯟ ꯇꯧꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ 10 ꯃꯤꯅꯤꯠ ꯌꯥꯝꯗꯦ ꯑꯩꯅ ꯉꯁꯤ ꯇꯧꯕ 10 ꯃꯤꯅꯤꯠꯀꯤ ꯑꯦꯛꯁꯔꯁꯥꯏꯖ ꯃꯆꯥ ꯑꯃ ꯇꯧꯔꯦ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯉꯁꯤ ꯇꯧꯈꯤꯕ ꯁ꯭ꯇꯦꯞꯇꯣ ꯑꯌꯨꯛꯀꯤ ꯉꯥꯛꯇꯪ ꯑꯌꯨꯛꯀꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯐꯥꯎꯒꯤ ꯃꯤꯅꯤꯠ ꯀꯩꯅꯣꯃꯨꯛꯀꯤ 45 ꯃꯤꯅꯤꯠ 1 hour मुकी 45 to 1 hour मुकी स्टेप तो आई नुमित 120 days कुंबा फॉलो तो वो ngamba आने वाई वाकन खल्ली सिदे और क्या हम कोई ngamba नो दिखांग दे अदु ngasi first day तो बुझे सिदे जंगरा आइगी past 3 days तो अदु ngasi गदी energy level जिदे फजना के नहीं याम तीना energetic ओय विशाल जगो अदु अतन बजे almost ay fanam hana 3 days mamangi 3 days tagi di fanam na khena bai dum phaure hana ay hana zo dum gym ke ga dom banina adugi energy level adai da yo pai ta phawe ko but yengje kamai to ge have do ado mayam ju ki step khara je ai ju six step sing je min video mi yeng de apply to yeng o have de ne ba adugi video adugi step sing de apply to gi wakhan na am tin energy sing je phauri ra adudi ta sing nai khangdri aro ai handak siam na noi khatla bani aro hoji ki pot sing je tor ga ina kitang effort adu da khara ga thada raga ya hauji khara ga ngan na hogat pungam ba adu ga di ai hana gi shape tu de lak pungam ba si ai ai je sam na ngai ne ba nong chu thare ba mo 야, 사지 짜르지, 사지 짜르 시줄렁 칠리까, 말아 뭐이까. 그래, 야우래, 이래 돼요. 아시군 들로 희랑하니.
mapal lamga mandro posu tade abe ma gi select se yam thuna loi heba ma yam cha ni na do ani le sele sai da pharmacy do hang do view jam tiong khu pha jo pos am tai yo si camera de wide angle loi bi hang yam pha se yo tong we yellow suit khi mà phang gỗ ấy đi kìa ngồi gì ngồi rồi nó dùng xài rồi bắt đầu nó tôi mau cái lẹ mà xài úp lồng của tôi chỉ đây nữa trò có rồi bơ mà bay cút bay không có lồng gì ra đi có bấm bìa ấy đó tadi Gari, video nami. Saya panggil. Ngai ko panggil ko. Aku ko luong ni ko, muka luong ni ko.